ꯃꯅꯤꯡ ꯑꯁꯤ ꯁꯥꯁꯨ ꯌꯥꯝ ꯁꯥꯕꯅꯤꯅ ꯑꯗꯨ ꯑꯩꯗꯤ ꯃꯊꯪ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯤ ꯎꯠꯆꯔꯛꯑꯒꯦ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯃꯣꯜꯁꯤ ꯆꯪꯉꯛꯄ ꯍꯥꯏꯕꯗꯣ ꯌꯧꯔꯦ ꯁꯤ ꯆꯠꯈ꯭ꯔꯒ ꯑꯣꯏꯗꯣꯏꯔꯣ ꯉꯥꯡ ꯊꯧꯔꯛꯄꯁꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯌꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯧꯔꯦ ꯑꯁꯤꯗ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯁꯨꯃꯥꯏꯅ ꯌꯣꯜꯂꯤ ꯂꯝꯕꯤꯒꯤ ꯁꯥꯏꯠ ꯏꯁ ꯇꯣꯠ ꯕꯦꯒ ꯀꯌꯥ ꯂꯧꯋꯦ ꯐꯤꯒꯤ ꯑꯐ ꯑꯐꯕ ꯁꯨꯝ ꯌꯥꯎꯕꯅꯤ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕꯒ ꯌꯥꯝ ꯐꯕꯅꯤ ꯅꯨꯄꯥꯒꯤꯁꯨ ꯄꯥꯛꯁꯥꯡ ꯌꯣꯟꯕꯅꯤ ꯅꯨꯄꯤꯒꯤꯗꯤ ꯈꯔ ꯏꯌꯥꯎ ꯌꯥꯎꯗꯦ ꯅꯨꯄꯥꯒꯤꯗꯅ ꯕꯣꯔꯥꯒꯤ ꯐꯨꯔꯤꯠ ꯌꯥꯝ ꯌꯣꯜꯍꯧꯔꯦ ꯁꯤꯔꯣ mèo football mèo nó sang ấy walking channel walking channel mà video call đâu video call đâu nào bây giờ chơi ball mà chẳng sao sao đâu bây giờ đi chơi cycle thâu nó về wow cái gì cái xoay gì vậy đây cô xin cái này xin chào cô cái gì này bây giờ xin nói là chắc có lẽ sao lại quan tâm về phải trong cái này ai đi hát balak mà đi căng tim ꯉꯁꯤꯗꯤ ꯁꯝꯁꯦ ꯊꯥꯗꯣꯛꯇꯕ ꯀꯨꯏꯔꯦ ꯁꯨꯝ ꯄꯨꯟꯃꯟꯗꯅ ꯈꯣꯏꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯁꯝꯒꯁꯦ ꯊꯥꯗꯣꯛꯆꯔꯒ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯥꯛꯆꯔꯕꯅꯤ Пойдёшь. mâm này wow mẹ mà khỏi su tập tập na wak chat đi nung sa phang da bida arum moy ra chap pasi isung khara Indra
Lấy ra chặt ngã xoay rồi. Mana ni? Kau hamil apa ni? Miyam nungai sa lak pase hakjang su ingdare mi miyam su lai walking chain bako phamse chawe bako round se ado miyam akhoi hobsi hanna ba tawrani makha tana video sum ucharak ke ko miyam smaina pampi macham jane nem na hobba se am se se makha da ka phammaga hai ga beta sari haw to male thâu tầm ba yam lạc mấy xí là số tầm mấy cái số mà thằng đó cái thâu tầm mấy xí là tức thâu gai rồi mà chị xí cái bữa là chị lúc năm đi chập bờ cái đi thông vẫn được tận nào cũng cao cái và hay chơi rồi bên nhà đến ngày chỉ được cái chỉ được này được gì Sang nó thâu bằng ngầm rồi mà mi tuồng tới bây giờ đâu bây giờ rồi nãy thì có nó vào tâm thôi ấy tuồng được trong thâu cái nào I love you. Mira, vamos a continuar aqui. Agora vamos começar aqui essa curva. Agora vamos estar aqui.
ꯃꯌꯥꯝ ꯊꯥꯡꯃꯩꯕꯟꯒꯤ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨꯗꯣ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯤꯅ ꯊꯟꯗꯅ ꯑꯃꯨꯛ ꯉꯥꯏꯕ ꯇꯜꯂꯦꯅ ꯑꯗꯩꯗꯤ ꯑꯃꯗ ꯆꯥꯔꯁꯦꯅ ꯂꯥꯛꯑꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨ ꯁꯤꯡꯖꯨꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯁꯤꯡꯖꯨ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯤ ꯑꯗꯣ ꯑꯇꯩ ꯑꯇꯩꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯛꯑꯦ ꯆꯥꯕꯒꯤ ꯆꯠꯄ ꯌꯦꯡꯅ ꯚ꯭ꯌꯨꯁꯦꯀꯣ ꯉꯥꯏꯔꯤ ꯁꯦꯝꯃꯦꯕ ꯀꯤꯂꯤ ꯆꯅꯥꯁꯦ ꯍꯥꯟꯅ ꯄꯤꯔꯛꯑꯦ ꯃꯤꯃꯤ ꯁꯤꯡꯖꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯉꯥ ꯂꯩꯕꯩ ꯀꯨꯝꯊꯔꯤꯕ ꯉꯁꯤ ꯃꯥꯗꯔꯁ ꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯃꯥꯗꯣ ꯉꯥ ꯑꯣꯏꯅ ꯄꯤꯖꯔꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯉꯥ ꯂꯩꯔꯅꯤ ꯉꯥ ꯌꯦꯡꯉꯦꯕꯀꯣ ꯀꯔꯝꯕ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯅꯥꯕ ꯁꯪꯈ꯭ꯔꯕ ꯉꯥꯅ ꯆꯥꯎꯕꯒꯤ ꯅꯥꯕ ꯁꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯗꯩ ꯇꯣꯃꯦꯇꯣ ꯈꯔ ꯂꯧꯈꯤꯒꯦ ꯇꯣꯃꯦꯇꯣ ꯌꯥꯝ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯃꯥꯗꯔꯁ ꯗꯦꯒꯤ ꯉꯥꯇꯣꯏ ꯐꯖꯅ ꯊꯣꯡꯉꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯇꯥꯔꯝ